Malemda information technology da ahongba kaya lakpadagi ngasi khunai asida internet ki khuthangda tongan social media gi phambak kaya thoraktuna miyamna sijinari ngasidi malemgi mishingi chawruba sarup kaya hairiba social media asi tangai phadaba amagum nomogi punsida loina duna chatli amadi social media singa sida yaurukpa thagalakpa warol kayana punsigi aphapata lepada achaubu thodang su loi miyamda pibiriba singasi aphapata tunani adumapu achumba afaba mayonda kanglon chumnaba sizinarabadi kanabagi kanaba ngaktani tawbutabu sizinariba midugi makha poli pak sana social media sizinarakpana hiram khudingda kanaba pirabasu nakal amadadi mangjabasu leitaba natte hawjikti angangdagi ahal phawba social media gi mahaw khanglaba ngaktani ana layengi matang mahi tambagi kanglonda lalol itikta laibak wayalda ngasidi social media gi fambak wariba Facebook WhatsApp X Instagram na singmana achaubu thodang lauribani lambida lamkhangda khudongthiba nangmada phawba auba thengnaba singna social media da thagat narakpadagi punsi kalhobasu kongaini wakhal manaba masel WhatsApp group semduna angamba puthokna duna waraba punsi kayabu tengbang kiba masung leibak lan sing semgat sagatpada chawrba thodang social media na lobiri afaba kanaba khudingi marumda phattaba mangjabasu inaduna leiri pikliba angang singna social media da laichurakpa simadi mama mapa oiba singna thohanba khusemgi lainani wakhal tadriba angangi mamangda smartphone thaduna thambiba class 9 10 karakpadagi maranai phone pahinba asigumlaba mayam singa sidagi social media da laichu khiduna study da kaitharaktuna angaw laichuraktuna doctor tanaba counseling piduna khongul taraknaba laying chathaba angang kaya su leiribani ngasimak asidadi social media gi fambak singbu sizinariba miyoi singna miyamda kanaba paujel pibabudi miyamda mangchaba amana amabu lan uhanba nungsinaraktaba yaba mawngda sizinarakpa miyoi singna masing henbagumna tawri isam samna hairabada misak amagi lanai gi oiba thodok wathok phawba karino khanthabirudana social media da thadok pirakpadagi laibak miyamna ona tainana aranba mathong huktaba oina khanakibasu yawdaba natte entertainment ki mayonda amuk yanglagasu इनखलक लिबि नुपि मसासिंग युम पालबि मौनहा फावबुना मसागी फजबा हाइजबा लैजबा मरल मथुम उठोकनबो होनबदा रील्स कया थागतनरी अदुबु मखोइना मखोइगी हाइज सिंगजबा टैलेंट सिंग उठोकनबो होनबदा सिजनरिबा इसै नोंमाय फिजत चाकचेत खुथेक साथेक सिंग अदुबु येंगलुबो उरुबो मियामनदी इफुरुप इनात का सुसिनदबा इनातबु खोंगोइनबो ओइना थोकतुना वाथोक लानथोक ओइबसु यावदबो नते Sangchatta yenglurabadi lamdam sigi miyoi ayamba social media sizinaribani mayamlaksida laichu basu kongaini masi laina amani adusu layong khanglaba anabani wayal loisang lingbalaiba kasida amana amubu sengdok singin tawnaba warak watemnabagi thawong kayasu ngasigi social media da toina uribani seksil hawdaba mitkupta punsibu lekha tahanbasu social media dagi thokli yumbalabi kayana social media da saklon yamlubadagi yum kaibasu lamdam sida thokli miyamna ikhang khangnariba waphamni Facebook ki khuthangda saudana mamida khangnarakpa tapna WhatsApp ki khuthangda mari chachinnarakpa ikai hangoinaraktaba amatta oirabani khanaduna video call photo na singbagi record leinakiduna tungda yanaraktaba matangda makhoi masel blackmail tawnarakpagi wathok Manipur gi cyber crime police ta wakat sing lakpagi record sing lairi amasung loisang asina thigattuna phagatuna mara laiba sing jail da thamduna cherak phanghalibani social media hariba kana khrabasi lana sizinarbadi sahi manga taruk phawba jail da leiba yai haibasi miyamna khangdribara kidribara kauribara natragana laishuribara amadi oire akiba phawdana maning tamna masing yamkhalakliba social media da laishurba miyosingna electric mutkiba internet phangdaba matangda masada khoirang khoisaunaba miyam tinba masung imung manunggi miyosingdagi lapthokna lerakpa smartphone paiduna talaiba mathauda tumba chabada nasanglaktabana singbasingasi social media da laishurakpagi khudol singni social media na naraba nokning balayong kharana ikhang khangnaraba nongmagi sinthabu Facebook ta live thadoktuna mathau chinba saba hiram amada chummi lali khangdana expert sadunu uthokchaba ahawba acha athak mangda thelaga ahawba chabud uthokcharaga nungaijaba amasung masagi oiba maranai wafam phawba upload tawjaraga like share nijeduna masana masabu social media gi khuthangda yonthokchaba laichuruba miyosu lamdam sida masing hengalakli
lamdam asigi ningthijaraba chanabibu tungoinabiduna matai manau punna isham samnana samin thakminaba sahi tahoidababu phongna social media da uthorakpada uriba yengliba singna bet comment pirakpa masung inatki phurupki kanglon kairubugi lanai tanaraktuna wathok lantok thokpa phawu yaungnari hojik aikoi pumnamukna yamna section minagadaba amana yamna mana khonthok phajabada bank ki miyoi shaduna samjarba misam singda bank account ki ATM na singbagi renew gi damak phone toksilakpa aduga OTP adu amuk phone gi khuthangda lokhiduna isa ki bank ki sengaudu mitkupta tengna bhokiba kangbu amasu lamdam sida miyam lakta social media gi maikhum uptuna lairi haiba asini भारत की ओइना चलिब सही असेगे जनवरी दगी अप्रैल था फाउदा साइबर क्रिमिनल एक्टिविटी दा लुपा कोटी लिसिंग अमा सात यांखै मांगी हाइना रेकॉर्ड लैरी मसीदा सुनतना भारत की मिनिस्ट्री ऑफ होम अफेयर्स की नेशनल साइबर क्राइम की रिपोर्टिंग पोर्टल दा वकत लाख तरेत लिसिंग निफुरम लाखरे हाइरी ओरकलेबा अवनबा अहोंगबसिंग असिदगी अइखोइ पुमनमकना सोशल मीडिया की अमांग अतोंग मुन्ना खंगमिनबगी मतम ओइरकली